ꯅꯨꯡꯁꯤꯕꯤꯗꯨꯅ Manipuri Entertainment Channel ꯕꯨ subscribe ꯑꯃꯁꯨꯡ like ꯇꯧꯕꯤꯔꯝꯃꯨ. Channel ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ subscriberꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯟ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯀꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ. ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯄꯨꯊꯈ꯭ꯔꯕꯗꯤ ꯄꯥꯛ ꯍꯧꯒꯠꯄ ꯉꯝꯗꯦ ꯍꯥꯏꯗꯨꯅꯤ. ꯃꯗꯨꯅꯕꯨ ꯏꯁꯣꯔ ꯈꯣꯏꯔꯝꯅꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯕꯤꯒꯅꯨ ꯅꯤꯅꯔꯤꯕꯅꯤ. ꯑꯩꯒꯤꯁꯨ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯟꯅꯤꯡ ꯂꯩꯍꯧꯗꯕ, ꯄꯩꯁꯥꯗꯤ ꯁꯨꯝ ꯂꯥꯛꯄ, ꯑꯂꯥꯛꯄ ꯄꯩꯁꯥ ꯇꯨꯡꯁꯤꯜꯍꯧꯗꯕꯗꯒꯤ ꯑꯋꯥꯕꯁꯦ ꯃꯥꯌꯣꯛꯅꯔꯛꯇꯣꯔꯤꯕꯅꯤ. ꯑꯩꯒꯤ ꯃꯤꯡ ꯈꯝꯕ ꯀꯧꯏ, ꯂꯩꯐꯝꯗꯤ ꯍꯥꯏꯖꯔꯔꯣꯏ. ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 6ꯀꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯗꯣꯔꯤꯕꯅꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯅꯨꯄꯤ ꯊꯤꯔꯦ. ꯑꯩꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯁꯨ ꯇꯧꯖꯩ. ꯄꯨꯡꯆꯥꯎꯗꯤ ꯆꯥꯎꯕꯗꯤ ꯅꯠꯆꯗꯦ. ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯐꯅ ꯂꯩꯇ꯭ꯔꯒꯁꯨ ꯄꯩꯁꯥꯗ ꯄꯥꯏꯔꯒ ꯂꯩꯕ ꯏꯃꯨꯡ ꯑꯗꯨ ꯃꯥꯜꯂꯝꯃꯤ. ꯍꯥꯏꯗꯤ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯀꯟꯕ, ꯂꯩꯊꯣꯛ ꯀꯟꯕ ꯀꯟꯕꯁꯤꯗ ꯃꯤꯅꯁꯨ ꯄꯩꯁా ꯄꯥꯏꯔꯦ ꯍꯥꯏꯅꯩ. ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝꯅ ꯆꯥꯕ ꯁꯦꯠꯄ, ꯑꯅꯧꯕ ꯒꯥꯔꯤ ꯃꯈꯟ ꯁꯤꯟꯗꯨꯅ ꯊꯧꯖꯔꯕꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯄꯩꯁꯥ ꯇꯨꯡꯁꯟꯕꯒꯤ ꯋꯥꯈꯟꯗꯤ ꯂꯩꯔꯝꯗꯦ. ꯕꯕꯥ, ꯏꯃꯥ, ꯏꯆꯦ, ꯏꯆꯟꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯤꯡꯃꯤꯟꯅꯔꯛꯈꯤ. ꯏꯆꯦ ꯂꯨꯍꯣꯡꯈꯤꯕ ꯐꯥꯎ ꯀꯌా ꯊꯣꯏꯅ ꯋꯥꯔꯝꯗ꯭ꯔꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯕꯥ ꯏꯃꯥ ꯈꯪꯍꯧꯗꯦ. ꯃꯊꯪ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯁꯤꯜꯂꯛꯈꯤ. ꯕꯕꯥꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯗꯦ. ꯃꯇꯝ ꯈꯔ ꯅꯥꯔꯝꯃꯒ ꯀꯟꯅ ꯂꯥꯌꯦꯡꯉꯤꯉꯩ ꯑꯗꯨꯝ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ. ꯏꯃꯥꯁꯨ ꯑꯃꯨꯛ ꯏꯒꯤ ꯑꯣꯏꯅ ꯑꯔꯨꯕ ꯑꯅꯥꯕ ꯑꯃꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯄꯩꯁꯥꯁꯦ ꯏꯁꯤꯡ ꯊꯛꯄꯗꯧꯅ ꯊꯛꯄ ꯍꯧꯔꯛꯏ. ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯒꯥꯔꯤ ꯑꯆꯧꯕ ꯃꯆꯥ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯝꯃꯤ. ꯒꯥꯔꯤꯗ ꯅꯠꯇꯅ ꯏꯪꯈꯣꯜ ꯑꯁꯤꯐꯥꯎ ꯁꯨꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤ ꯌꯣꯟꯊꯣꯛꯈ꯭ꯔꯒꯦ ꯅꯤꯡꯉꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ "ꯈꯝꯕ, ꯏꯪꯈꯣꯜ ꯌꯣꯟꯅꯤ ꯄꯥꯎ ꯇꯥꯏ. ꯑꯗꯣ ꯐꯅ ꯂꯩꯇ꯭ꯔꯒꯁꯨ ꯏꯪꯈꯣꯜ ꯌꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯇꯧꯍꯩꯗꯦ. ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯧꯗꯣꯛꯅꯖꯔꯛꯄ ꯃꯐꯝꯅꯤ. ꯅꯈꯣꯏꯕꯨ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯨ" ꯍꯪꯉꯛꯏ. ꯏꯅꯦꯝ ꯏꯀꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ. ꯀꯩꯅꯣ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕꯖꯥꯠꯅꯣ? ꯑꯃꯁꯤꯅ ꯍꯥꯏꯕ ꯑꯣꯏꯔꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯂꯩꯇ ꯂꯥꯏꯔꯕꯅ ꯉꯛ ꯌꯧꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯈꯣꯏꯅ ꯑꯩ ꯐꯅꯕꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ. ꯃꯊꯧ ꯇꯥꯕ ꯄꯩꯁꯥꯗꯨ ꯈꯛꯇ ꯑꯩꯒꯤ ꯃꯤꯠꯇ ꯎꯁꯜꯂꯛꯏ. ꯁꯨꯝꯅ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯈꯨꯝꯃꯝꯃꯤ. ꯏꯃꯥ ꯕꯕꯥ ꯂꯣꯏꯅ ꯌꯣꯟꯊꯣꯛꯀꯗꯕ ꯅꯠꯇꯦ. ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡ ꯊꯪꯉꯤꯕ ꯁꯔꯨꯛ ꯁꯨꯃꯥꯡ ꯃꯇꯣꯟꯈꯩꯁꯤ ꯌꯣꯟꯈ꯭ꯔꯒꯦ. ꯅꯆꯥ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯌꯥꯝꯗꯕ ꯑꯩꯅ ꯏꯔꯦꯟ ꯏꯊꯨꯝ ꯂꯩꯔꯤꯉꯩꯗꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈꯤꯕꯅꯤ. ꯑꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯋꯥꯔꯛꯑꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯃꯤ ꯏꯊꯣꯛ ꯊꯣꯛꯄꯤꯔꯛꯇ꯭ꯔꯦ. ꯑꯩꯗꯤ ꯏꯃꯥ ꯂꯥꯌꯦꯡꯗꯕ ꯌꯥꯗꯦ. ꯃꯤꯒꯤ ꯄꯩꯁꯥ ꯁꯤꯡꯗꯕ ꯌꯥꯗꯦ. ꯑꯗꯨꯅ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤ ꯃꯁꯤ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ. ꯑꯍꯜ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯈꯝꯕ ꯑꯩꯈꯣꯏꯁꯨ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯄꯥꯏ ꯂꯩꯗꯅ ꯇꯧꯔꯕꯗꯤ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯕ. ꯐꯔꯦ ꯅꯈꯣꯏꯅ ꯇꯧꯅꯤ ꯍꯥꯏꯗꯣ ꯇꯧꯔꯣ ꯈꯨꯝꯃꯛꯏ. ꯂꯩꯀꯥꯏꯗꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯦ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯉꯝꯃꯤ. ꯈꯝꯕꯒꯤ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯔ ꯃꯥꯟꯅꯦ. ꯑꯁꯤꯕꯨ ꯍꯥꯟꯅꯗꯤ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯃꯨꯑꯝꯕꯅꯤ. ꯒꯥꯔꯤꯒꯁꯦ ꯁꯤꯟꯗꯅ ꯇꯣꯡꯉꯝꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜ ꯌꯣꯟꯅꯤ ꯍꯥꯏꯔ ꯃꯥꯅꯦ ꯃꯣꯏꯁꯦ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯅ ꯍꯦꯜꯂꯦ. ꯑꯗꯨꯒꯤꯅꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯔꯝꯗ ꯐꯅ ꯑꯃꯠꯇ ꯉꯥꯡꯅꯔꯝꯗꯦ. ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯇꯥꯅ ꯈꯪꯅ ꯋꯥꯈꯜꯗ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯅ ꯃꯈꯣꯏꯗꯒꯤ ꯍꯦꯜꯂꯝꯃꯤꯗꯅ ꯅꯋꯥ ꯂꯧꯕꯤꯗꯦ ꯈꯟꯅ ꯑꯩꯁꯦ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯜꯂꯒꯦ ꯍꯥꯏꯗꯅ ꯄꯩꯁꯥ ꯀꯟꯅ ꯊꯤꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯁꯤꯁꯨ ꯑꯃꯨꯛ ꯈꯪꯍꯧꯗꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯑꯝꯗꯨꯅ ꯆꯠꯈꯤ. ꯁꯨꯃꯥꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯏꯆꯦ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯒ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯧꯗꯣꯛ 3 ꯇꯥꯟꯈꯤ. ꯀꯣꯟꯅꯊꯪꯗ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ. ꯏꯪꯈꯣꯜ ꯃꯆꯦꯠ ꯈꯛ ꯌꯣꯟꯕꯗ ꯃꯤꯒꯤ ꯄꯩꯁꯥ ꯄꯨꯔꯨꯕꯁꯤꯡ ꯑꯗꯨ ꯁꯤꯡꯗꯣꯛꯈꯤꯕꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯦꯝꯍꯧꯔꯣꯏ. ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯪꯈꯣꯜ ꯑꯁꯤ ꯄꯨꯟꯅ ꯊꯥꯗꯣꯛꯑꯒꯦ. ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯑꯩ ꯍꯣꯡꯈ꯭ꯔꯒꯦ. ꯑꯅꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤꯗꯨ ꯃꯀꯣꯛꯇꯒꯤ ꯍꯟꯖꯤꯜꯂꯛꯄ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ. ꯂꯩꯀꯥꯏ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯋꯥ ꯉꯥꯡꯅꯕ ꯉꯥꯛꯇ ꯂꯩꯁꯜꯂꯗꯅ ꯑꯩ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦ. ꯑꯩꯅ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯍꯜꯂꯛꯑꯒꯁꯨ ꯑꯩ ꯏꯪꯈꯣꯜ ꯑꯁꯤ ꯀꯥꯏꯈ꯭ꯔꯕꯅꯤꯅ ꯃꯤꯅ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯥꯏꯅꯍꯧꯔꯅꯤ. ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ. ꯏꯪꯈꯣꯜ ꯑꯃ ꯌꯦꯡꯉꯒꯦ ꯅꯤꯡꯉꯝꯃꯤ. ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯋꯥꯔꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ. ꯏꯪꯈꯣꯜ ꯑꯁꯤ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ. ꯀꯩꯗꯧꯔꯨꯅꯤ ꯃꯆꯦꯠ ꯀꯥꯟꯅꯐꯝꯁꯨ ꯈꯪꯉꯣꯏ ꯍꯥꯏꯔꯝꯃꯤ. ꯃꯥꯅ ꯑꯃꯨꯛ ꯁꯤ ꯌꯣꯟꯊꯣꯛꯑꯝꯃꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏꯗ ꯂꯩꯔꯨꯗꯣꯏꯕ ꯍꯪꯉꯛꯏ. ꯑꯩꯅꯕꯨ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯩꯕ ꯇꯥꯔꯦꯗꯅ. ꯁꯥꯏꯒꯤ ꯃꯤꯁꯦ ꯑꯩꯗꯤ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ. ꯆꯠꯂꯁꯦ ꯀꯥꯟꯅꯗꯦ ꯃꯐꯝ ꯑꯃꯗ ꯍꯥꯏꯔꯝꯃꯤ. ꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ. ꯑꯗꯨꯗꯤ ꯌꯨꯝꯗꯒꯤ ꯄꯨꯁꯜꯂꯨꯕ ꯄꯩꯁꯥꯈꯩꯗꯨ ꯁꯤꯡꯕ ꯀꯣꯟꯅꯔꯒꯗꯕ ꯅꯠꯇ꯭ꯔꯣ? ꯁꯤꯡꯗꯣꯛꯈ꯭ꯔꯁꯤ. ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯨ ꯉꯝꯗ.
ꯍꯥꯏꯁꯨ ꯍꯦꯛ ꯍꯥꯏꯅꯤꯡꯅ ꯂꯩꯕꯗꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯤꯡꯂꯥꯎꯅ ꯁꯥꯎꯒꯠꯂꯝꯃꯤ꯫ ꯏꯪꯈꯣꯜꯁꯦ ꯌꯣꯟꯗ꯭ꯔꯤ ꯌꯣꯟꯅꯕ ꯇꯧꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯥꯝꯂꯣꯝꯒꯤ ꯀꯔꯤꯁꯨ ꯌꯥꯝꯗꯕ ꯄꯩꯁꯥ ꯑꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯧꯖꯤꯛꯃꯛ ꯁꯤꯡꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯁꯜꯂꯛꯀꯅꯨ꯫ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯄꯩꯁꯥꯗꯨ ꯍꯨꯔꯒ ꯀꯩꯁꯨ ꯆꯦꯜꯂꯣꯏ꯫ ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯤꯗ ꯍꯥꯏꯀꯣ ꯀꯔꯤꯁꯨ ꯍꯨꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯈꯤ꯫ ꯀꯩꯅꯣ ꯅꯪ ꯉꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯦꯗꯅ꯫ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯣ? ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯉꯩ ꯃꯇꯝꯗꯅꯤ ꯕꯕꯥꯒꯤ ꯄꯦꯟꯁꯤꯟꯕꯨ ꯕꯅꯥꯟ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯈ꯭ꯔꯤꯗꯣ꯫ ꯅꯪ ꯃꯗꯨꯒꯤ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯇꯧꯅꯨ꯫ ꯁꯤꯡꯅꯤꯡꯉꯒ ꯁꯤꯡꯉꯨ, ꯁꯤꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ꯫ ꯅꯪꯒꯤ ꯅꯃꯥꯏꯅꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯑꯩꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯅꯕ ꯀꯟꯅ ꯆꯦꯟ ꯆꯣꯡꯉꯝꯃꯤ꯫ ꯊꯕꯛ ꯃꯐꯝ ꯑꯣꯐꯤꯁꯇꯁꯨ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯥꯟꯅꯕꯁꯤꯡꯗ ꯏꯪꯈꯣꯜ ꯑꯃꯇ ꯇꯥꯔꯛꯎ, ꯄꯣꯏꯟ 9 ꯆꯥꯎꯕ ꯑꯃ ꯍꯪꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯩꯅꯣ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯈꯛ ꯂꯩꯕꯗꯕꯨ ꯄꯣꯏꯟ 9ꯗꯤ ꯆꯥꯎꯃꯟꯗ꯭ꯔꯣ? ꯅꯠꯇꯦ, ꯃꯤ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯄꯣꯏꯟ 9ꯗꯤ ꯄꯩꯁꯥ ꯌꯧꯔꯅꯤ, ꯄꯣꯏꯟ 3 ꯆꯥꯎꯕ ꯑꯃ ꯂꯩꯔꯣ, ꯑꯁꯥꯏꯗ ꯅꯣꯏꯈꯛ ꯂꯩꯕꯒꯤꯕꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯝꯃꯤ, ꯄꯣꯏꯟ 3ꯗꯨꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯌꯨꯝꯐꯝ ꯑꯃ ꯁꯥꯈꯤꯕꯗ ꯀꯣꯟꯅꯔꯅꯤ꯫ ꯁꯨꯃꯥꯡ ꯑꯃ ꯀꯩ ꯑꯃ ꯌꯥꯎꯖꯕꯗꯨꯅ ꯐꯩꯗꯅ꯫ ꯑꯉꯥꯡꯁꯤꯡꯅ ꯍꯦꯛꯇ ꯑꯣꯏꯔꯒꯁꯨ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯐꯝ ꯖꯒꯥ ꯈꯔꯁꯨ ꯈꯥꯛꯇ ꯌꯥꯄꯣꯠꯇꯦ꯫ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯩ ꯀꯩꯅꯣ ꯈꯤꯇꯪꯗꯁꯨ ꯊꯥꯅꯤꯡꯉꯛꯀꯅꯤ꯫ ꯑꯗꯨꯅ ꯄꯣꯏꯟ 9-10 ꯄꯥꯛ ꯆꯥꯎꯕ ꯑꯃꯇ ꯅꯣꯏ ꯇꯥꯕꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯥꯏꯗꯗꯤ ꯄꯩꯁꯥ ꯌꯧꯔꯅꯤ꯫ ꯀꯩꯅꯣ ꯅꯪꯕꯨ ꯄꯩꯁꯥ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯑꯕꯣ? ꯅꯪꯅ ꯂꯩꯕ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯊꯤꯕꯤꯔꯛꯀꯦꯅꯦ꯫ ꯈꯤꯇꯪꯒ ꯍꯥꯏꯗꯕ ꯃꯐꯝꯗꯗꯤ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯥꯛ ꯆꯥꯎꯔꯤꯕꯗꯨ ꯂꯥꯏꯅ ꯐꯪꯒꯅꯤ, ꯁ꯭ꯋꯥꯏꯗꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ, ꯑꯣ ꯈꯕꯔꯒ ꯑꯃꯠꯇ ꯂꯧꯁꯟꯅꯗ꯭ꯔꯕꯣ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯕꯔꯗ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤ ꯂꯣꯏꯅ ꯍꯥꯞꯅꯔꯕꯅꯤ, ꯈꯕꯔꯗ ꯑꯣꯏꯅ ꯌꯦꯡꯉꯨ꯫ ꯃꯤꯉꯣꯟꯗ ꯍꯪꯉꯒ ꯃꯊꯪ ꯁꯦꯟꯗꯣꯡ ꯆꯥꯈꯤꯅꯕꯅꯤ, ꯄꯪꯒꯅꯨ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ, ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ꯫ ꯅꯍꯥꯟꯈꯩꯕꯨ ꯌꯦꯡꯉꯨꯗꯦꯅꯦ, ꯚꯥꯞꯁꯨ ꯍꯦꯛ ꯑꯣꯏꯔꯨꯗꯦ꯫ ꯈꯕꯔꯗꯒ ꯍꯦꯛ ꯌꯥꯎꯔꯛꯄꯗꯨ ꯊꯦꯡꯅꯩ꯫ ꯑꯗꯣ ꯉꯁꯤ ꯑꯣꯐꯤꯁ ꯀꯥꯟꯅꯔꯛꯄꯗ ꯈꯕꯔ ꯀꯅꯥ ꯀꯅꯥ ꯄꯨꯅꯔꯛꯀꯦ? ꯄꯨꯅꯔꯛꯑꯕꯗꯤ ꯌꯥꯎꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯀꯔꯥꯏꯗꯒꯤ ꯈꯕꯔꯅꯣ? ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯆꯤꯟꯕꯒ ꯈꯕꯔꯒ ꯄꯥꯕ ꯁꯪꯗꯦ꯫ ꯅꯪꯅ ꯍꯪꯒꯦ ꯍꯥꯏꯔꯒꯅ ꯑꯣꯐꯤꯁꯀꯤ ꯆꯧꯀꯤꯗꯥꯔ ꯃꯥꯝꯃ ꯏꯕꯣꯄꯤꯁꯛꯇ ꯍꯪꯒꯦꯒ ꯍꯪꯉꯨꯁꯣ꯫ ꯃꯥꯗꯤ ꯈꯕꯔꯒꯁꯦ ꯄꯥꯔꯤꯔ ꯄꯤꯛꯆꯔ ꯌꯦꯡꯉꯤꯔꯥ ꯑꯃꯨꯛꯃꯨꯛꯇꯤ ꯄꯥꯏꯔꯝꯕ ꯊꯦꯡꯅꯩ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯋꯥ ꯅꯣꯛꯊꯣꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯊꯕꯛ ꯈꯤꯇꯪ ꯁꯪꯕꯒ ꯑꯣꯐꯤꯁꯀꯤ ꯆꯧꯀꯤꯗꯥꯔ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯆꯪꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯕꯔ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯌꯥꯎꯔꯛꯏ, ꯅꯪ ꯀꯔꯤ ꯌꯦꯡꯒꯦ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯅ ꯈꯕꯔ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯏ꯫ ꯑꯩꯅꯁꯨ ꯈꯕꯔ ꯑꯗꯨ ꯌꯦꯡꯅ ꯃꯥꯝꯃ ꯏꯪꯈꯣꯜ ꯑꯃꯠꯇ ꯌꯦꯡꯒꯦ ꯇꯧꯕꯅꯤ, ꯃꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯠꯇꯕꯨ ꯌꯥꯎꯕ ꯊꯦꯡꯅꯗꯦꯅꯦ, ꯃꯅꯤꯡꯋꯥꯏꯗꯒ ꯌꯥꯎꯒꯟꯗꯥꯏꯅꯦ ꯍꯥꯏꯗꯅ ꯁꯨꯝ ꯐꯥꯛꯇꯅ ꯊꯤꯕꯗ ꯀꯣꯟꯅ ꯃꯅꯤꯡꯋꯥꯏ ꯑꯔꯣꯏꯕꯗ ꯂꯝ ꯑꯃꯗ ꯏꯪꯈꯣꯜ ꯌꯣꯟꯖꯔꯤ ꯍꯥꯏꯗꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯅ ꯄꯥꯔꯒ ꯌꯦꯡꯉꯨꯕꯗꯁꯨ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯏꯟ ꯃꯁꯤꯡ ꯑꯗꯨꯃꯛ ꯍꯦꯛ ꯌꯥꯎꯔꯝꯈꯤ꯫ ꯀꯣꯟꯅ ꯁꯨꯝ ꯄꯥꯔꯛꯄꯗ ꯂꯝꯗꯤ ꯐꯅꯌꯥꯝ ꯍꯥꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯝ ꯑꯗꯨ ꯑꯃꯨꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯕꯤꯠ ꯈꯪꯍꯟ ꯍꯦꯛ ꯍꯟꯈꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯗꯨ ꯑꯃꯇꯪ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯆꯧꯀꯤꯗꯥꯔ ꯑꯍꯜ ꯑꯗꯨꯗꯁꯨ ꯌꯥꯔꯅꯤ ꯃꯥꯝꯃ, ꯑꯩꯅ ꯄꯥꯝꯕ ꯊꯦꯡꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯈꯕꯔ ꯑꯗꯨ ꯑꯃꯨꯛ ꯄꯤꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯏꯪꯈꯣꯜ ꯊꯤꯔꯤꯔꯣ ꯅꯪꯕꯣ? ꯃꯊꯪ ꯌꯥꯎꯔꯛꯄꯗ ꯑꯩ ꯍꯥꯏꯕꯤꯔꯛꯀꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏ ꯊꯦꯡꯅꯔꯒꯗꯤ ꯈꯔ ꯍꯦꯛ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯃꯨꯛꯁꯦ ꯑꯩꯁꯦ ꯈꯕꯔꯗ ꯑꯣꯏꯒꯦꯔꯥ ꯈꯪꯅ ꯆꯥꯟꯅꯕꯗ ꯑꯣꯏꯒꯦꯔꯥ ꯁꯨꯝ ꯏꯪꯈꯣꯜꯁꯦ ꯀꯣꯏꯊꯤ ꯊꯤꯕꯗ ꯀꯣꯟꯅ ꯊꯪꯗꯗꯤ ꯈꯕꯔꯗ ꯌꯥꯝꯅꯁꯨ ꯂꯥꯞꯇꯕ ꯑꯗꯨꯒ ꯌꯥꯝꯅ ꯏꯝꯐꯥꯜ ꯃꯌꯣꯟꯁꯨ ꯑꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯏꯪꯈꯣꯜꯗꯨ ꯄꯣꯏꯟ 10 ꯄꯥꯛ ꯆꯥꯎꯕ ꯑꯃ ꯌꯣꯟꯖꯔꯤ ꯍꯥꯏꯗꯅ ꯌꯥꯎꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨꯕ ꯃꯇꯝꯗꯁꯨ ꯏꯪꯈꯣꯜ ꯃꯄꯨꯗꯨꯅ ꯂꯧꯒꯦ ꯈꯟꯕꯤꯔꯒꯗꯤ ꯌꯦꯡꯕ ꯂꯥꯛꯄꯤꯔꯣ, ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯅꯔꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯊꯕꯛ ꯀꯥꯕꯗ ꯑꯃꯨꯛꯇ ꯆꯪꯍꯧꯔꯨꯒꯦ ꯍꯥꯏꯗꯅ ꯍꯥꯊꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯩꯅꯣ ꯅꯪꯕꯨ ꯄꯩꯁꯥ ꯂꯩꯔꯕꯣ? ꯍꯥꯊꯨ ꯏꯪꯈꯣꯜ ꯂꯧꯅꯤ ꯇꯧꯔꯤꯗꯨꯕꯣ? ꯏꯪꯈꯣꯜ ꯂꯧꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤꯀꯣ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯨꯡꯂꯩꯗ ꯂꯩꯁꯜꯂꯨꯅꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯣꯏ ꯏꯕꯦꯝꯃ ꯔꯥꯁꯤꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯃꯤꯅ ꯅꯍꯥꯟꯅ ꯂꯧꯈꯤꯕ ꯀꯨꯏꯔꯦ, ꯆꯠꯂꯣ ꯍꯥꯏꯗꯅ ꯇꯥꯜꯂꯕꯅꯤ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯊꯨꯖꯜꯂꯛꯏꯕꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯄꯩꯁꯥꯅ ꯀꯔꯝ ꯀꯥꯟꯗ ꯊꯤꯅꯈ꯭ꯔꯒꯦ? ꯏꯪꯈꯣꯜꯁꯦ ꯑꯣꯟꯕ ꯈꯣꯠꯄꯒ ꯑꯃꯇ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯄꯩꯁꯥ ꯊꯤꯅꯈ꯭ꯔꯦ, ꯏꯪꯈꯣꯜ ꯑꯣꯟꯕꯒꯤꯗꯤ ꯅꯍꯥꯟ ꯃꯈꯣꯏ ꯑꯍꯥꯟꯕꯗ ꯁꯤꯗ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯑꯣꯟꯕꯗꯨꯗ ꯃꯣꯏ ꯈꯪꯉꯤ ꯌꯥꯔꯦ ꯍꯥꯏ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯆꯠꯂꯝꯗꯥꯏꯗ ꯑꯃꯨꯛ ꯑꯣꯟꯈꯤꯅꯤ꯫ ꯌꯥꯔꯦꯁꯦ ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯏꯪꯈꯣꯜ ꯑꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫
ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯂꯧꯕꯨꯛ ꯃꯆꯥ ꯃꯇꯦꯛ ꯑꯃ ꯂꯥꯜꯂꯝꯃꯤ ꯅꯥꯛ ꯌꯦꯠꯇꯒꯁꯨ ꯁ꯭ꯀꯨꯜ ꯌꯥꯝꯅ ꯂꯩ ꯖꯒꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯏꯪꯈꯣꯜ ꯑꯗꯨ ꯌꯦꯡꯉꯝꯃꯤ ꯃꯄꯨꯗꯨꯁꯨ ꯑꯩꯒꯨꯝꯅ ꯏꯪꯈꯣꯜ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯈꯔꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯪꯈꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯝꯃꯤ ꯍꯥꯟꯅꯗꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯐꯝ ꯑꯗꯨ ꯂꯧꯕꯨꯛ ꯉꯥꯛꯇ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯨꯕꯗꯗꯤ ꯂꯧꯕꯨꯛꯀ ꯀꯌꯥ ꯂꯩꯔꯝꯗ꯭ꯔꯦ ꯌꯨꯝꯁꯨ ꯑꯅꯧꯕ ꯉꯥꯛꯇ ꯃꯥꯜꯂꯤ ꯁꯥꯔꯤꯕꯁꯤꯡꯗꯨ ꯍꯥꯏꯕꯗꯤ ꯍꯣꯡꯅꯔꯛꯄ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯍꯦꯛ ꯌꯦꯡꯕꯗ ꯁꯨꯝ ꯌꯨꯝꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯈꯪꯉꯝꯃꯤ ꯑꯩꯒꯤ ꯌꯣꯜꯂꯤꯕ ꯁꯔꯨꯛ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯡꯉꯤꯕꯁꯤ ꯑꯇꯩꯗꯤ ꯅꯥꯛ ꯌꯦꯠ ꯌꯨꯝ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯪꯈꯣꯜꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗꯅ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃꯁꯨ ꯂꯩ ꯏꯪꯈꯣꯜꯗꯨꯒꯤ ꯑꯀꯣꯏꯕ ꯐꯤꯕꯝꯗꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯩꯁꯦ ꯂꯧꯔꯒ ꯅꯤꯡꯉꯝꯃꯤ ꯑꯗꯨꯝꯅ ꯁꯨꯝ ꯂꯦꯞꯄꯒ ꯏꯪꯈꯣꯜ ꯑꯗꯨ ꯌꯦꯡꯉꯤꯉꯩ ꯏꯪꯈꯣꯜ ꯃꯄꯨꯗꯨꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯏꯪꯈꯣꯜ ꯃꯄꯨꯗꯣ ꯑꯍꯟꯁꯨ ꯑꯣꯏꯔꯦ ꯂꯧꯃꯤꯒꯨꯝꯕꯁꯨ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗꯁꯨ ꯃꯥꯅ ꯉꯁꯥꯏ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯃꯥꯅꯤ ꯈꯨꯝꯃꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯐꯝꯁꯤ ꯌꯦꯡꯕꯤꯔꯝꯃꯅꯤ ꯃꯁꯤꯅꯤ ꯑꯩꯅ ꯊꯥꯗꯣꯛꯆꯒꯦ ꯇꯧꯔꯤꯁꯤ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯁꯨ ꯂꯧꯔꯒꯦ ꯍꯥꯏ ꯑꯗꯣ ꯄꯩꯁꯥꯗꯤ ꯃꯆꯤꯠ ꯑꯃ ꯄꯤꯁꯜꯂꯒ ꯊꯝꯃꯒꯦ ꯃꯣꯏꯒꯤ ꯀꯣꯟꯅ ꯄꯩꯁꯥ ꯈꯔ ꯑꯃꯨꯛ ꯂꯥꯛꯀꯗꯕ ꯂꯩ ꯃꯥꯅꯦ ꯃꯗꯨꯗ ꯄꯨꯡꯀꯨꯏ ꯀꯨꯏꯗꯕꯤ ꯑꯃꯨꯛ ꯄꯨꯟꯅ ꯄꯤꯔꯒꯦ ꯍꯥꯏ ꯑꯗꯣ ꯑꯩꯁꯨ ꯑꯊꯨꯕꯒꯤ ꯌꯣꯟꯕꯅꯤꯅ ꯄꯩꯁꯥꯗꯨ ꯄꯨꯟꯅ ꯄꯥꯝꯃꯤ ꯌꯨꯝꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ ꯍꯥꯏꯅꯈꯤꯕꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯒꯦ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯑꯩꯁꯨ ꯏꯪꯈꯣꯜ ꯑꯁꯤ ꯄꯥꯝꯕꯨꯗꯤ ꯄꯥꯝꯂꯦ ꯑꯗꯣ ꯃꯐꯝ ꯑꯁꯤ ꯍꯥꯟꯅ ꯂꯧ ꯎꯅꯔꯝꯕ꯭ꯔꯣ ꯍꯪꯉꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯥꯏꯁꯤꯗꯤ ꯎꯗ꯭ꯔꯦ ꯎꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜ ꯑꯁꯤ ꯈꯣꯞꯆꯜꯍꯧꯕꯅꯤ ꯖꯒꯥꯁꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯏꯪꯈꯣꯜ ꯄꯇꯥꯗꯤ ꯀꯅꯥꯒꯤ ꯃꯃꯤꯡꯗ ꯂꯩꯕꯤꯒꯦ ꯑꯗꯨꯒ ꯑꯁꯥꯏꯗ ꯌꯨꯝ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯅꯧꯕ ꯍꯣꯡꯉꯛꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯐꯅꯕꯨ ꯏꯪꯈꯣꯜꯁꯤ ꯆꯥꯎꯅ ꯆꯥꯎꯅ ꯂꯣꯏꯅ ꯂꯩꯁꯟꯅꯈ꯭ꯔꯦꯗ ꯑꯁꯥꯏꯁꯤꯗ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯏꯪꯈꯣꯜꯁꯦ ꯑꯩꯒꯤ ꯃꯤꯡꯗ ꯂꯩ ꯑꯗꯨꯒꯤꯗꯤ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯅꯨꯄꯥ ꯊꯕꯛ ꯆꯪꯍꯟꯒꯦ ꯍꯥꯏꯗꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯆꯕꯅꯤ ꯃꯥꯅꯦ ꯑꯁꯥꯏꯁꯤꯗ ꯂꯩꯔꯤꯁꯤ ꯅꯧꯅ ꯍꯣꯡꯉꯛꯄ ꯌꯨꯝ ꯉꯥꯛꯇꯅꯤ ꯖꯒꯥꯁꯦ ꯈꯔꯁꯨ ꯅꯨꯡꯉꯥꯏꯕꯅꯤꯅ ꯌꯥꯝꯅꯁꯨ ꯍꯥꯏꯗꯗ꯭ꯔꯦ ꯂꯝꯕꯦꯟ ꯊꯣꯡꯁꯨ ꯐꯩ ꯏꯁꯤꯡꯗꯕꯨ ꯈꯔ ꯋꯥꯏ ꯑꯗꯣ ꯅꯧꯅ ꯑꯁꯥꯏꯗ ꯌꯨꯝ ꯇꯥꯟꯅꯔꯛꯑꯕꯅꯤꯅ ꯇꯨꯇꯤ ꯄꯥꯏꯞ ꯇꯤꯡꯅꯕꯒꯤ ꯊꯧꯔꯥꯡꯁꯨ ꯀꯟꯅ ꯍꯧꯈ꯭ꯔꯕꯅꯤ ꯅꯪꯅ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯇꯨꯇꯤ ꯌꯧꯔꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯅꯤ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒꯁꯨ ꯂꯧꯕꯨꯛ ꯈꯔ ꯂꯩ ꯑꯉꯥꯡ ꯅꯨꯕꯤ ꯃꯁꯥ ꯃꯎ ꯁꯦꯡꯅꯕ ꯈꯣꯡꯅ ꯋꯥꯀꯤꯡ ꯃꯇꯦꯛ ꯑꯃ ꯍꯦꯛ ꯄꯨꯊꯣꯛꯄꯤꯒꯦ ꯀꯥꯏꯁꯨ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯆꯥꯔꯕꯅꯤ ꯍꯥꯏꯔꯛꯏ ꯑꯔꯣꯏꯕꯗ ꯑꯩꯅ ꯋꯥꯍꯪ ꯑꯃꯒꯁꯨ ꯍꯪꯉꯝꯃꯤ ꯑꯗꯣ ꯄꯥꯕꯨꯡ ꯃꯐꯝꯁꯦ ꯂꯥꯏꯔꯦꯝ ꯇꯤꯜꯂꯝꯒꯗꯤ ꯀꯜ ꯂꯥꯛꯄꯒ ꯇꯧꯗꯦꯀꯣ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯦ ꯏꯕꯨꯡꯉꯣ ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦꯁꯦ ꯌꯦꯡꯉꯣ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯃꯊꯣꯟ ꯃꯊꯣꯟ ꯃꯁꯤ ꯂꯩꯕ ꯅꯨꯡꯉꯥꯏꯕꯒꯤꯅꯤ ꯂꯩꯕꯒ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯌꯨꯝ ꯃꯊꯣꯜ ꯑꯃ ꯁꯥꯕ ꯍꯧꯔꯛꯄꯗ ꯃꯈꯥ ꯁꯥꯗꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯗꯕꯅꯤ ꯂꯝꯁꯨ ꯄꯨꯂꯥꯞ ꯂꯥꯞꯇ꯭ꯔꯦ ꯅꯪ ꯂꯩꯍꯧꯔꯣ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯐꯔꯕꯅꯤ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨ ꯋꯥ ꯉꯥꯡꯕꯒꯗꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯉꯛꯏ ꯑꯩꯁꯨ ꯃꯐꯝ ꯑꯗꯨ ꯂꯧꯔꯒ ꯅꯤꯡꯉꯝꯃꯤ ꯑꯍꯜ ꯑꯗꯨꯗꯁꯨ ꯏꯪꯈꯣꯜ ꯄꯗꯥꯗꯨ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕ ꯑꯃꯨꯛ ꯑꯩ ꯂꯥꯛꯑꯒ ꯌꯦꯡꯉꯒꯦ ꯏꯪꯈꯣꯜ ꯑꯁꯤ ꯑꯩ ꯂꯧꯔꯒꯦ ꯍꯥꯏꯗꯣꯛꯑꯝꯃꯤ ꯌꯨꯝꯗꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯏꯪꯈꯣꯜꯗꯨ ꯌꯦꯡꯉꯨꯔꯦ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯗꯣ ꯊꯣꯛꯑꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯔꯁꯤ ꯑꯩꯈꯣꯏ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯃꯐꯝ ꯑꯗꯨ ꯄꯟꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯗꯥꯏ ꯖꯒꯥꯗꯨꯗ ꯏꯆꯦ ꯑꯃ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤ ꯑꯩ ꯃꯈꯣꯏꯗꯁꯨ ꯍꯪꯉꯛꯀꯦ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯍꯪꯉꯣ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ ꯑꯣꯐꯤꯁꯇꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯈꯔ ꯁꯤꯡꯕ ꯏꯃꯥꯟꯅꯕ ꯑꯃꯃꯨꯛ ꯄꯨꯔꯒ ꯏꯪꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯏꯪꯈꯣꯜ ꯄꯇꯥꯗꯨꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡꯗ ꯂꯩ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯂꯣꯏꯅ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯔꯕ ꯃꯇꯨꯡ ꯏꯪꯈꯣꯜ ꯑꯗꯨ ꯂꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯄꯩꯁꯥ ꯊꯤꯅꯕ ꯍꯧꯔꯝꯃꯤ ꯌꯨꯝ ꯁꯥꯕ ꯍꯧꯔꯛꯄꯗꯁꯨ ꯅꯥꯛꯌꯦꯠꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯖꯒꯥꯁꯦ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯪꯉꯨꯕꯗ ꯃꯈꯣꯏꯁꯦ ꯋꯥ ꯂꯥꯡ ꯀꯌꯥ ꯏꯈꯨꯝ ꯈꯨꯝꯗꯦ ꯄꯩꯁꯥ ꯄꯥꯏꯕ ꯉꯥꯛꯇ ꯂꯩꯕꯒꯤꯔꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯈꯛꯇꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯥꯏꯗ ꯌꯨꯝ ꯁꯥꯗꯨꯅ ꯍꯣꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯍꯜ ꯑꯗꯨ ꯃꯐꯝ ꯑꯗꯥꯏꯒꯤ ꯂꯧ ꯌꯥꯝ ꯆꯥꯕ ꯑꯍꯟ ꯑꯣꯏꯕꯖꯥꯠꯅꯤ ꯊꯥꯏꯅꯒꯤ ꯍꯧꯖꯤꯛꯇ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯃꯆꯥꯁꯤꯡ ꯁꯦꯝꯃꯛꯄꯗ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯁꯥꯕ ꯍꯧꯔꯛꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯦꯡꯅꯈꯤ ꯃꯗꯨꯗꯤ ꯅꯣꯡꯃ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥ ꯑꯃꯒ ꯑꯩꯒꯤ ꯑꯅꯧꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯥꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯗꯨ ꯂꯥꯏ ꯇꯤꯟ ꯏꯪꯈꯣꯜ ꯁꯝꯕꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯉꯤ ꯑꯗꯨꯒ ꯃꯁꯥꯗ ꯂꯥꯏꯁꯨ ꯇꯣꯡꯉꯤ ꯑꯩꯅ ꯂꯧꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨ ꯃꯍꯨ ꯃꯌꯥꯏ ꯈꯔ ꯀꯜꯂꯤ ꯍꯥꯏꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯑꯉꯥꯡ ꯑꯁꯤꯕꯗꯨꯒꯤ ꯌꯨꯝꯐꯝ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯨꯝꯗꯣ ꯉꯥꯛꯊꯣꯛ ꯁꯦꯡꯇꯣꯛꯄ ꯑꯃ ꯌꯥꯝꯅ ꯀꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯃꯗꯨꯗ ꯏꯁꯥꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯑꯝꯃꯤ ꯌꯨꯝ ꯁꯥꯕꯒꯤ ꯌꯨꯝꯕꯤ ꯃꯈꯣꯡ ꯊꯥꯗꯅꯕ ꯃꯤ ꯅꯦꯛꯇꯨꯅ ꯀꯣꯝ ꯇꯧꯕ ꯍꯧꯔꯛꯄꯗꯁꯨ ꯀꯩꯅꯣ ꯆꯐꯨ ꯃꯆꯦꯠ ꯃꯀꯥꯏꯒꯨꯝꯕ
saru wairugumba kai kaino kharasu thengnakiba leikhi madudaisu phana adum khantoame hera pak sauraba lamhang amada itomda leigadabasu natte nakyat mi phanyam adum tari asumna ise khantoame adu akhuna ada leirakpadasu mi si krikrik ina khai leirakpanina buthokpa laitin kaisidi kya khanade yumadu sahi amagi manungda makhadagi foundation phajana pirga yumpham gasi wanghalaga ningthijana saba loisanaba tawrami aduga sati kona hairaga nangaroi khalami maramdi asomda su kuiman krema koisu khoigiduda leirage haidena taksalabani mataw asumna usina se nomitha phobama yengaga yumana ubududa igi nupi anganga khoi puna hongjalami leibagi di tha manga taruk mukse yamna ingna singna nungaina leirami masigi matungdagi di isa nupi apikpasi mamangda but ui haidena yamna toina kappa mahuraki matamaduda mamaga igna khallibana angang ase dum tamna phajaraksani ningami tawbadabu angang adudi mamaga igana numidang tumat themna bahona bada mamaga igase thaba moirammi khoidasu babai ma ai tumningde mangda makok yaudaba dada gumba mana aise kwatan tane ai tumoi haidena kapammi mamaga igana su themada yaraktabadagi khara hekdap tawrga tumhan khara hek themaga tuman adumaina sumangang adu nampu da tumhan birammi skunda nomade gi sanupi atombi si wantharaki aina su pakhatana angang ado doctor da yenghalupa matamda doctor na so sumna haire angang ase hing tumdaba koire karigino angang ase tumdribadi tv da sum yenghalaga thambro hangai aina mukaino harisibu doctor akoina adum nampu da tumhalli koide sanupi se numidang tumbadadi ki haidana angang sinadi tumu yade phanamasi oiduna sumama ga iganadi adum themaga tumhalli aduga doctor angang sigi mamangda aki kibasu khara adum uba mali maduda so angang se tumba kire haidana leire masibu kamdawni hangame doctor aduna mosumna khome noina de angang se tumhali haibagi wani angang se suktum tumdre numidangda aduga noina so phone da kaida kiba khara uhalluba mali maduda moide nauribanina angang asigi brainda akiba sing adu mayak takhre maduna oirambasu yai haidei aisu doctor aduna hariba wafam adu mari makhong amai samek samnaraktabaduda wakhal ama tawrami karino doctor na harisibo natraga sanu pise khoina tummo haijaragasu madi tumba kibadagi khoina nganga ni haidana tumsanaba sajanarira mamit usinaraga do pikliba manadi adugumagi wakhalonbu khallaba jara nongmata so khoina mangonda kiba warisu sade phone tv da kaida yenganbasu yaukhide masibu kamdawri bazano khalame doctor na so angang asigi oina saning thangning naba hida kharasu thabire phajana angang asina chaba thakpa tawrabadi masana dum tumninga kani haidana aduga phone tv da so kiba mana kigadaba yangan su haire mataw sumna isanu pi pikpase yumda mukpura khi mama da so ina wari to tamme maduda mama so angang asi kari tawrabano haibase khangpham khangamde aduba isu numitu di isanu pi atombi sina tumkhroba matung angang adu tumsanari ra natraga tasingna tummobra khangtoke haidana mana tumkhroba matung akoise tumsanaba saraga aina tamna mit pangthoktuna isanu pi duda yenguba matamdadi madi mamitu wisalamaga amuk khangpang hek pangthoraki maduda isu dum khangba ngamle angang ase tumsanare tumdri haibasi aduna aina tamna angang adu hokdokpiraga sumna hairami zathoibi haugalose karigino nangna tumsanari dubo babaga mamaga nangang oise amukta tumba haugalose haidana angang adu hokdokpirami maduda isanu piduna sumna haire baba mama igi mangda makok yaudaba amana dadaga iga kuitan hek tanai akhuna sida tumbada so phamung mamangda mado hekta thori khumai aina munangna urido babana puruga tangani sana kirido karigino ayengkadi sota bingi asobu picture ama umung mamangda thetpirage natraga sota bingi tedi ama oina leirage nanga kolaga tuminanaba sota bimne isagi mangda urido puruga tankina ba haidana isanupi bu themjan birami aisu office ta suwari tawrami sanupi atombi do mamangda kaikenu ui haidana tummo yadre aisu matha sare hairami imanaba singna musumna haire angang duna tummo yadri do yum madu da phataba lighting gu masangamani noide lighting khoiram thokpa yadro haire aina madumakti tawdri khangdre horen yum yauraga mamaga tanarurage hairami office an gibada soina sanapot yonma dukala mada sangaga angang adugi sanapot oina leibirami yamai khalakpaga mama na soingonda sumna haire
Imanabi Arunagi mamado ay nang ngasi sida kaubani. Ado angang asina tumo yadri se yumse laitin siya hai. Horendi angang sina tumamday kujole kamse kare thadok piyu hairami. Horendi tumayna tawra si haire. Ay na muhoy na yumse laitin ilaba khangde. Office taki so hairi pare tumayna tawra si hairami. Matawsum na numidang tumamday aduda mamagay gana. Angang dugi koy badak kujole kam humdok pirami. Aduga angang adu thiem do na tumhan birami. Magi sanapot amaso laibirabanina. Numitudi sa nupi atombi sinungay na tumthakre. Ngaglibadi adum na imong manung singtung na kujole kam thadwa maga. Tungkibadagi ahing nungyay pung amatarpa matamasayda. Mapandagi angang amana hong na kapay. Angang adu supok to ngay riba angang amagi konzeyani. Maduda mamagay gasway sa nupi atombi si. Amumumagi ahing dakhege kaugalaga. Kapado hura bazara haydana. Pakat ibani si pukpuk haugan narami. Adubo angang adu di nungay na ina layrakpa sotabingi sanapot adu. Olaga tumaga layrami. Mana soyngwanda ingit tawraki. Tungkre ngasidi tumjarasano. Angang si tumaktaba kuirabani. Ngasidi kujulakam thadokpadagi. Nungay na tumjari hayrei. Ay sumagi amumuk toksanabado madu tawri bazarani haydana. Amuktangga yengami. Adubo handakti away na nungay na tumdo na layrami. Mapanda na pokta ngay riba angang masama na. Ngenga kan nakapli. Madudagi ay ginupigay kasi. Tamna tumbado hagwato na mayay kada sangay. Aduwa kayo mapanda tariba makola sibo hay narami. Ay nasuyumtang nabagi angang kapizaro. Angang puktang ngari baga lay bazaro hay rami. Ay ginupina mo sum na kumei. Kaday dagi yumtang nabagi angang no panadum lap nari. Moy yung manungga kapobo sumay na hong na kay sutaro. Kibo sung kisalayan ng nalawro riba yung kola si di hay rei. Ay so nga agadum na tuminataraga lay rami. Kibadagi ay ginupigay ka sumapanda di tuwaga yengudre. Ay nga adum na hawki. Nung kaya nga baga di sano piti masanungay na. Mamit mamay sing na tumbahawalay. Naan kay di masado ay hing tumdabagi tande mandi hawgalagpani. Ay nasuy sa tuwibing nga si di mangda kari uki hangami. Maduda handak ti ang nga doon na sumna kumay. Baba so tabim urami hayda na kumay. Adum na isano pinaharaw-haraw hay jarap paduda. Ay so tamoy si pungpen hekpelami. Mamaso yam na haraw zarami. Nung tige dumay na imong manong si kujulakam taduwaga. Ako'y siya tumami. Luri ba di matang kura layraga di amo. Isano pa siya muk masano pinatawramba matawa dumay na. Amok ahingda pa ba kiye hayda na. Kapalaw po mukhawraki. Aduga handak ti isano pa sige moong matawa tudi. Angak pa moong matawa mani. Magi kadaga siya nga dumasama tumda. Bukhang nakhangja ba mahawraki. Ako'y daso angang magpudyaw to pa angang apumba ama. Ay gipamung na pamakalehore. Babae kada sang bakire. Babae boarding doy na lejerage hayde. Maduda mamagay ka na ibungo. Nangangangoy mali boarding na laybado ng mali. Class 6 karga layo hayde na temlami. Ay gisano piya tumbi si di mama na kujulakam humdok kibado. Adumay na isano pa sida tawra baso kariso kanaramde. Numidanga sida na marola magkaragalam hangoy baga. Makuso yam na kungami. Makuna kong mamukwanta ba siya kuso isada kiba mapuwami. Numitugi ahing dosoy siya tumbasukya yaramde. Mapanda sumisat pa siya mamakon siya sumtabadagi. Ay nang asidegi kagi tungnaw si hangtuoga. Yenge hayda na tungnaw do hangtuoga yengo bada. Angang apik pa mapitong da ba singa si. Pan wang na songa gaygi sumang matola duda. Makuy siya ikoy na sana ragalay rami. Ay siya tungnaw do salaw nulon salaga. Wakanda karino tawisibo. Mitka se suru noirami. Aduga ise kibada suloirami. Ngayagadum na layring ay tongnaw masado. Amukok tilay. Aduga handak tinang ngangang masama na kapaki. Maduday ako imong manong puna hugalami. Angang singado so kibada kiloy na huganaraki. Maduday na makwesitada na bahayda na. Mayay kagi tibi kada putok pirami. Mama na suweng wanda sidi moong marila matasalagtre. Nang lawri ba yung kola sidi mayam na hayna ba amadugi. Yung Yumpham haydo tara ba mali. Hoji po ako'y bukam daw gani hayrei. Ay namong ngay ko ang tani. Haying doy yumtang na ba nakita lay ba imong singa sida. Amugta hanguge makoy so tawbra na hayrami. Numitugi nongke ngaan baga yumtang na ba imong singa duda. Ay nasang-sang na numidang angang masama na. Kapa makon tabra hangubada. Makoy na sumakola do ako'y imong dagi. Tari ihayda na kumay. Aduga makoy na susum na hayrei. Ojita kang ngayon nang nalawri ba yung kola do. Ang apumba Yumpham tay hay basi. Nanging kola do matu hanga galayrak pagkuira ba ni.
ꯑꯩꯈꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯒꯁꯨ ꯃꯗꯨꯃꯗꯤ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯗꯅ ꯀꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯃꯛꯄꯅꯤ꯫ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯉꯣꯟꯗ ꯌꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗ ꯃꯐꯝꯁꯦ ꯊꯥꯏꯅ ꯊꯥ ꯁꯨꯗꯅ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯂꯩꯈꯤꯗꯕ ꯁꯥꯏꯠꯁꯤꯗ ꯍꯨꯟꯇꯣꯛꯐꯝ ꯖꯒꯥ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯪꯒꯤꯗ ꯇꯧꯔꯛꯏꯕ ꯑꯗꯨꯃꯥꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯃꯛꯇꯗꯤ ꯇꯧꯔꯛꯇꯦ ꯈꯨꯝꯃꯛꯏ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯇꯪꯕꯗ ꯐꯥꯎ ꯀꯤꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯏꯇꯩ ꯏꯅꯥꯎ ꯑꯅꯤꯁꯤꯗꯁꯨ ꯃꯪꯗꯐꯥꯎ ꯑꯄꯤꯛꯄ ꯑꯀꯤꯕ ꯑꯉꯥꯡ ꯀꯌꯥꯒꯤ ꯁꯛꯇꯝꯁꯤꯡꯅ ꯊꯕꯥꯛꯇ ꯆꯣꯡꯈꯠꯂꯒ ꯐꯟ ꯐꯟ ꯅꯦꯠꯊꯔꯛꯇꯅ ꯏꯕꯥꯅꯤꯃꯛ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯁꯥꯎꯗꯅ ꯑꯩꯉꯣꯟꯗ ꯃꯥꯗꯤ ꯆꯠꯈ꯭ꯔꯅꯤ, ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗꯕꯨ ꯁꯨꯃꯥꯏꯅ ꯂꯩꯕ ꯍꯧꯅꯗꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯩꯔꯨꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯇꯧꯍꯩꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯕꯨ ꯂꯩꯁꯜꯂꯨꯔꯕꯅꯤꯅ ꯀꯝꯗꯧꯅꯤ? ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯃꯒ ꯐꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯐꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯑꯁꯨ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯃꯝꯗꯦ꯫ ꯃꯅꯤꯡ ꯃꯌꯥꯗꯒꯁꯦ ꯃꯌꯦꯛꯇꯤ ꯁꯦꯡꯅ ꯎꯗꯦ꯫ ꯑꯄꯤꯛꯄ ꯄꯣꯠꯁꯛ ꯑꯃꯅ ꯍꯦꯛꯇ ꯖꯤꯔꯤ ꯖꯤꯔꯤ ꯆꯦꯟꯈꯤꯕ, ꯅꯨꯡꯗꯥꯡꯒꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯣꯡꯈꯠꯂꯒ ꯍꯦꯛꯇ ꯅꯦꯠꯊꯔꯛꯄ, ꯑꯗꯨꯃꯥꯏꯅ ꯇꯣꯏꯅ ꯇꯧꯔꯛꯏ꯫ ꯃꯗꯨꯗꯩꯁꯨ ꯀꯤꯖꯔꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯏꯃꯥꯟꯅꯕ ꯈꯔ ꯑꯩꯈꯣꯏꯒꯤꯗ ꯄꯥꯔꯇꯤ ꯇꯧꯁꯤ ꯃꯤ ꯈꯔ ꯂꯥꯡꯉꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯈꯔꯗꯤ ꯌꯨ ꯉꯥꯎꯈꯠꯅꯔꯛꯄꯗꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥꯗꯒ ꯃꯄꯥꯟ ꯊꯣꯛꯄ ꯀꯣꯏꯆꯪ ꯆꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯀꯅꯥꯅꯣ ꯁꯤꯗ ꯂꯩꯍꯧꯔꯤꯁꯤꯅ? ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯑꯁꯤꯗꯒꯤ ꯐꯟ ꯐꯟ ꯆꯣꯡꯉꯒ ꯂꯣꯏꯅ ꯊꯣꯔꯛꯑꯦ꯫ ꯑꯩ ꯀꯤꯔꯦ ꯍꯥꯏꯗꯅ ꯃꯥꯗꯤ ꯄꯥꯈꯠꯅ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯒꯥꯔꯤ ꯊꯧꯔꯒ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯏꯃꯥꯟꯅꯕ ꯑꯇꯩꯁꯤꯡꯗꯨꯅꯁꯨ ꯈꯝꯕ ꯅꯪꯒꯤ ꯏꯪꯈꯣꯜꯁꯤ ꯃꯑꯣꯡ ꯑꯃꯅꯤ, ꯑꯩꯈꯣꯏꯁꯨ ꯅꯪ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯍꯧꯔꯕꯅꯤ꯫ ꯅꯌꯨꯝꯒꯁꯦ ꯁꯥꯠ ꯍꯩꯍꯧꯗ꯭ꯔꯤꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯄꯨꯟꯅ ꯌꯣꯟꯊꯣꯛꯑꯝꯃ ꯌꯨꯝꯒ ꯀꯩꯒ, ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯍꯣꯡꯈ꯭ꯔꯣ ꯍꯥꯏꯔꯝꯃꯒ ꯆꯠꯅꯈꯤ꯫ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯏꯪꯈꯣꯜ ꯃꯄꯨ ꯑꯍꯜ ꯑꯗꯨꯗ ꯑꯇꯣꯞꯄ ꯏꯪꯈꯣꯜ ꯑꯃꯒ ꯑꯣꯟꯅꯁꯤ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯇꯝꯅꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯆꯥꯁꯤꯡ ꯊꯕꯛ ꯆꯪꯕꯗ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯦ꯫ ꯅꯪꯅ ꯌꯣꯟꯕꯤꯌꯨ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯈꯔ ꯈꯥꯏꯔꯛꯎ, ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯃꯃꯜ ꯑꯗꯨꯃꯛꯇꯗ ꯑꯩ ꯅꯪꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯌꯣꯟꯕꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯗ ꯑꯩꯒꯤ ꯏꯪꯈꯣꯜꯗꯨ ꯌꯣꯜꯍꯜꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯑꯉꯛꯄꯅꯤ, ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯂꯦ, ꯀꯔꯕꯥꯔꯒꯤ ꯑꯍꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯟꯊꯣꯛꯑꯝꯃꯒ ꯑꯩꯁꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯅꯧꯅ ꯏꯪꯈꯣꯜ ꯑꯃꯃꯨꯛ ꯂꯩꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ꯫ ꯑꯉꯛꯄꯅꯤ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫